Oh my god, para de junge sih deh, wah, sangat tengkai mah, berani sih deh, ora berani. Kamu ya ti mah mati. Kau yang lagi jadi sih, kau ji hangi, thotok thopam terang tu ji, mufam dah, lak pani, kau ji, kau awak potha kau yang ngah sum, video mati am teng lojak pani, kau sih dah kah gitu ni, sih angam baje sekat kerja. Sum chatlaga khoi brahmalom ta gi bagi side lambi ni sina khoi gi lok ni ado yam da hajening badi teke sunate khoi gi yumda tummaga leibiyo khoi gi naha oi bajing jut oi bajing khoi gi noina tumma lerga khoi gi paisa paiba macha masu singsina khoi gi famung dagi internet tege khoi gi lan torpa ha tare ko adu to bugi muhutta hojik oi be film jida ama toina manaraga lan jibu saruk yaminaraga maitai leiba ki damak ima leiba ki damak pulap manaraga chapminabu matamda ning tamba yabagi tanja ama su hantaki matang sida phf se myam khangminasi isagi thabak imungi ana aye punamak kakthokmina kanda koina ning tam lan jibu ama toina pulap saruk yaminasi akoina yaminadaba ichileng ausing wakhal tabiyo nisa chariba yu thaiba guli chaiba for chariba sing wakhal tabiyo noina makeup tholokpa numita matamda khoi maitai leba kangle pa ase khongne phambuk leiroi ko wakhal tabiyo yai fare